Good morning, everyone. Pabay uwi ma'am. Minute ama ꯐꯥꯕꯒ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯥꯖꯦꯜ ꯒꯤ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯁꯥꯖꯦꯜ ꯇꯧꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄꯤꯒꯅꯨ ꯁꯥꯖꯦꯜꯁꯦ ꯀꯝꯄꯜꯁꯔꯤ ꯑꯣꯏꯕꯤꯌꯨ ꯁꯥꯖꯦꯜ ꯇꯧꯕ ꯁꯨꯡꯂꯦꯞꯄꯤꯒꯅꯨ ꯑꯗꯨꯝ ꯍꯛꯆꯥꯡ ꯐꯕ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯕꯤꯌꯨ ꯃꯤꯅꯝ ꯍꯦꯛ ꯁꯨꯕꯒ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯩ ꯁꯥꯖꯦꯜꯒꯤ ꯄ꯭ꯔꯦꯛꯇꯤꯁꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯑꯒꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯔꯒꯦ ꯈꯤꯇꯪ ꯂꯩꯈꯠꯀꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯂꯥꯏꯚꯇꯤ ꯊꯥꯖꯔꯔꯣꯏꯒꯦ One, two, three, four, five, six, seven, eight, nine, 10. One, two, three, four, five, six, seven, eight, nine, 10. One, two, three, four, five, six, seven, eight, nine, 10. One, two, three, four, five, six, seven, eight, nine, 10. One, two, three, four, five, six, seven, eight, nine, 10. One, two, three, four, five, six, seven, eight, nine, 10. One, two, three, four, five, six, seven, eight, nine, 10. One, two, three, four, five, six, seven, eight, nine, 1, 2, 3, 4, 5, 6, 7, 8, 9, 10. 6, 7, 8, 9, 10. One, two, three, four, five, six, seven, eight, nine, 10. One, two, three, four, five, six, seven, eight, nine, 10.
2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20, 21, 22, 23, 24, 25, 26, 27, 28, 29, 30. One, two, three, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 20, 23, 24, 25, 26, 27, 28, 29, 30. One, 2, 3, 4, 5, 6, 7, 8, 9, 10, 1, 2, 3, 4, 5, 6, 7, 8, 9, 10, 1, 2, 3, 4, 5, 6, 7, 8, 9, 10. Ah. Ha. Mày masih di ai live se ni thazara roge nung di thiang mo mo ra
1, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20, 21, 22, 23, 24, 25, 26, 27, 28. Sanji, thank you for watching. Sanji, thank you. Sanjip haba Sanjip case current affair. Thank you, thank you. Likes it may be 3 or more, whatever. Oining boysano maru oribadi haksang phana punna leiminasi hell is well haiba my apple sini mayam daina paujing pijaba pamjai basidi haksang phana leiminasi haibani ado Sanjip case current affairs like hum tawbagi my sticker emoji ro kenom thajale nopagi ado darkar laise haksang phana punna leiminasi sajel tawminasi haiba paujeng duni ai nongmagi like su yaudadi yade. I have no target. Target means like 3 or more, whatever. Winning boys no but 3 wigera kay winning boys no. Haksang phabaduneba adugi paujendo haksang phana leisi hell is well, never forget. Haksang phana leisi haiba aigi paujelduneba aina piningise aigi like yamba yamdabai wadu natte. Anyway, oiramba yai oiramdaba yai comment tawbirakpa haibirakpa knowledge share tawminasi somna khangbasu dum share tawro like lom adagi viewer kainogi view like adonda discuss tawroise adonda discuss tawroise haksang phanabagi lomda oina discuss tawnase hainaje si tawbone amuke hena phabane habdo lomda oina focus taw marom da sakhinoba thachari punumak haksang phana leiminasi ai apple
ꯅꯦꯕꯔ ꯁ꯭ꯇꯣꯞ ꯃꯨꯚꯤꯡ ꯐꯣꯔꯋꯥꯔꯗ ꯍꯥꯏꯕ ꯑꯩꯒꯤ ꯄꯥꯎꯖꯦꯜꯁꯦ ꯃꯌꯥꯝꯗ ꯄꯤꯖꯔꯤ. ꯅꯣꯡꯃꯒꯤ ꯀꯩꯅꯣꯝꯃ ꯇꯝꯁꯤꯟꯕ ꯍꯩꯖꯤꯟꯕ ꯂꯦꯞꯄꯤꯒꯅꯨ. ꯑꯗꯣꯝ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯅꯣꯡꯃꯗꯤ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯍꯦꯠ ꯑꯃ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯋꯥꯟ ꯗꯦ ꯑꯗꯣꯝꯁꯨ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯍꯦꯠ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯍꯩꯖꯤꯟꯕ ꯈꯪꯖꯤꯟꯕ ꯇꯝꯁꯟꯕ ꯂꯦꯞꯄꯤꯒꯅꯨ. ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡꯗꯨ ꯍꯌꯦꯡ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯃꯁꯛ ꯅꯥꯏꯕ ꯏꯆꯥ ꯏꯁꯨꯁꯤꯡꯗꯨ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝ ꯍꯥꯟꯅ ꯂꯧꯁꯤꯡ ꯂꯩꯕ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯑꯐꯕ ꯁꯥꯖꯦꯜ ꯇꯧꯕ ꯑꯐꯕ ꯄꯥꯎꯖꯦꯜ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯑꯃ ꯆꯪꯉꯤ. ꯑꯗꯨꯅ ꯑꯗꯣꯝ ꯑꯐꯕ ꯑꯣꯏꯕꯤꯌꯨ. ꯍꯧꯔꯛꯂꯤꯕ ꯑꯗꯣꯝꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗꯁꯨ ꯑꯐꯕ ꯄꯥꯎꯖꯦꯜ ꯄꯤꯕꯤꯔꯒ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯋꯤꯁ ꯑꯣꯏꯅ ꯄꯤꯖꯔꯤ. ꯑꯩꯅ ꯈꯟꯕ ꯑꯐꯕꯁꯦ ꯃꯌꯥꯝꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯐꯣꯡꯗꯣꯛꯆꯕꯅꯤꯀꯣ. ꯃꯌꯥꯝꯗ ꯀꯩꯝꯇ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯕꯒꯤ ꯋꯥ ꯅꯠꯆꯗꯦ ꯇꯥꯛꯆꯕꯒꯤ ꯋꯥ ꯅꯠꯇꯦ. ꯖꯁ ꯑꯣꯟꯂꯤ ꯁꯖꯦꯁꯟꯅꯦꯅ ꯈꯜꯂꯒ ꯇꯥꯕꯤꯌꯨ. ꯑꯩꯅ ꯈꯟꯕ ꯑꯐꯕꯁꯦ ꯑꯩꯒꯤ ꯏꯁꯨꯗꯁꯨ ꯈꯜꯍꯧꯗꯣꯏꯅꯦꯕ. ꯑꯩꯅ ꯈꯟꯕ ꯐꯕꯁꯦ ꯑꯩꯅ ꯇꯝꯕꯤꯔꯝꯗꯣꯏꯅꯦꯕ. ꯑꯗꯣ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡꯅ ꯏꯁꯨꯁꯤꯡꯅ ꯐꯠꯇꯕ ꯑꯣꯏꯕꯗꯤ ꯀꯅꯥꯝꯇ ꯄꯥꯝꯃꯝꯃꯣꯏꯕ. ꯑꯩꯒꯤ ꯏꯁꯨꯁꯦ ꯐꯠꯇꯕ ꯑꯣꯏꯔꯁꯅꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯐꯠꯇꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇ ꯍꯥꯏꯅꯤꯡꯉꯣꯏꯕ. ꯂꯣꯏꯅ ꯐꯍꯟꯅꯤꯡꯅꯦꯕ. ꯑꯗꯨ ꯐꯕꯁꯦ ꯑꯐꯕꯗꯨꯒꯤ ꯃꯇꯧꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯝꯃꯛꯀꯗꯣꯏꯅꯦꯕ. ꯇꯝꯃꯛꯇꯣꯏꯗꯣ ꯑꯗꯣꯝꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯈꯜꯂꯕ ꯑꯐꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯕ ꯑꯐꯕ ꯊꯕꯛ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯑꯐꯕ ꯑꯗꯨꯝ ꯑꯣꯏꯖꯔꯛꯀꯅꯦꯕ. ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯈꯟꯖꯩ ꯑꯐꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯔꯦꯁꯄꯦꯛ ꯊꯝꯕ ꯑꯃꯗꯤ ꯃꯤꯕꯨ ꯅꯨꯡꯁꯤꯅ ꯈꯟꯕ ꯇꯝꯁꯤ ꯍꯥꯏꯔꯤꯁꯦ. ꯑꯐꯕ ꯅꯨꯡꯁꯤꯕ ꯋꯥꯈꯜ ꯈꯟꯕ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ. ꯁꯦꯟ ꯇꯤꯡꯕꯁꯨ ꯅꯠꯇꯦ. ꯅꯨꯡꯁꯤꯕ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯋꯥ ꯉꯥꯡꯈꯤꯕꯗ ꯃꯥꯡꯖꯕ ꯀꯩꯁꯨ ꯂꯩꯇꯦ. ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯣꯝꯒꯤꯗꯃꯛꯇ ꯃꯤ ꯊꯣꯛꯂꯛꯄ ꯅꯠꯇꯅ ꯑꯐꯕ ꯋꯥꯉꯥꯡ ꯉꯥꯡꯕ ꯍꯥꯏꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯥꯡꯖꯕ ꯂꯩꯇꯦ. ꯑꯗꯣꯝꯒꯤꯗꯃꯛ ꯃꯤ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯁꯤ ꯑꯐꯕ ꯋꯥ ꯉꯥꯡꯁꯤ ꯑꯐꯕ ꯂꯝꯆꯠ ꯁꯥꯖꯠ ꯀꯦꯔꯦꯛꯇꯔ ꯑꯐꯕ ꯑꯣꯏꯁꯤ. ꯒꯨꯗ ꯀꯦꯔꯦꯛꯇꯔ be a good character be good character. ꯑꯐꯕ ꯑꯣꯏꯁꯤ. ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯚ꯭ꯌꯨꯌꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ. ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯁꯨꯝ ꯃꯤꯁꯦ ꯍꯦꯛꯇ ꯉꯥꯡꯅꯕ ꯈꯣꯠꯄ ꯍꯥꯏꯕꯗꯤ ꯂꯥꯟ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯊꯦꯡꯅꯕꯗꯣ. ꯑꯗꯣ ꯍꯣꯏ ꯃꯥꯅ ꯐꯠꯇꯕ ꯃꯔꯝ ꯑꯣꯏꯔꯝꯃꯦ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯐꯠꯇꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯊꯕꯛ ꯇꯧꯋꯦꯅ ꯍꯥꯏꯕꯗꯨꯅ ꯑꯃ ꯈꯜꯂꯕꯅꯤ. ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯈꯪꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯖꯁ ꯇꯧꯕ ꯑꯃ ꯂꯩꯌꯦꯕ.
ꯑꯁꯤ ꯇꯧꯔꯣꯏꯁꯤ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜꯗꯣ ꯈꯛꯇꯅꯤꯗ ꯑꯩꯅ ꯃꯌꯥꯝꯕꯨ ꯄꯨꯟꯅ ꯈꯨꯠ ꯁꯝꯃꯒ ꯇꯥꯛꯄꯗꯤ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯁꯥꯏꯠꯇꯒꯤ ꯃꯌꯥꯝꯗꯣ ꯋꯤꯁ ꯇꯧꯖꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯕꯅꯤ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯇꯔꯥꯝꯅ ꯑꯣꯛꯆꯩ ꯑꯃꯁꯨꯡ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯕ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯣꯏ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯁꯟꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯁꯤ ꯇꯟꯕ ꯌꯥꯗꯦ ꯃꯥꯅ ꯁꯥꯖꯦꯜ ꯇꯧꯕ ꯉꯝꯃꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯁꯥꯖꯦꯜ ꯇꯧꯕ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨ ꯄꯨꯟꯅ ꯆꯦꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯒꯤ ꯂꯥꯏꯐ ꯊꯥꯖꯕꯅꯤ ꯑꯦꯅꯤꯋꯦ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯖꯩ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯥꯏꯐꯇ ꯌꯦꯡꯕꯤꯕ ꯇꯧꯖꯔꯤꯕ ꯁꯥꯖꯦꯜꯁꯤꯗ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯝꯕ ꯐꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯍꯛꯆꯥꯡ ꯐꯁꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯁꯣꯏꯗꯅ ꯑꯗꯨꯝ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯎꯕꯤꯕꯗꯒꯤ ꯑꯗꯨꯝ ꯑꯩꯁꯨ ꯑꯦꯛꯁꯔꯁꯥꯏꯁ ꯅꯨꯡꯇꯤꯒꯤ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯈꯟꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯈꯤꯕꯒꯤ ꯑꯗꯨꯝ ꯃꯃꯤ ꯇꯥꯏ ꯑꯗꯨꯅ ꯐꯃꯤꯟꯅꯁꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯗꯒꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯠꯆꯤꯡ ꯑꯗꯒꯤ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯁꯦ ꯌꯦꯡꯕꯤꯕꯒꯤꯅꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩ ꯂꯧꯖꯩ ꯊꯥꯒꯠꯆꯩ ꯄꯨꯝꯅꯃꯛ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯊꯦꯡꯛ ꯌꯨ ꯒꯨꯕꯥꯒꯤ ꯄꯥꯝꯕꯤꯅꯤ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯁꯦ ꯍꯟꯕꯗ ꯑꯃꯨꯛ ꯆꯦꯟꯖꯒꯗꯕꯅꯤ ꯑꯗꯨ ꯅꯨꯡꯁꯤꯖꯔꯕ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯊꯣꯛꯂꯛꯄ ꯑꯗꯨꯗꯨꯅ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯌꯦꯡꯕꯤꯕꯁꯦ ꯌꯥꯝꯅ ꯊꯃꯣꯏꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯊꯃꯣꯏꯗꯒꯤ ꯄꯦꯟꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯥꯏꯐꯁꯤꯕꯨ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯖꯕ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕ ꯂꯦꯞꯇꯅ ꯌꯦꯡꯕꯤꯌꯨ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯄꯨꯟꯅ ꯃꯥꯁꯨ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯋꯤ ꯑꯩꯈꯣꯏꯁꯨ ꯃꯥꯏ ꯁꯨꯃꯥꯏꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯉꯝꯅꯤ ꯍꯥꯏꯔꯒ ꯋꯥꯈꯜꯂꯣꯟꯗꯣ ꯑꯐꯕꯔꯣꯝꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ We have to go together. Good way ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ Thank you my viewers and subscribers. Thank you ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯄ ꯁꯟꯖꯤꯞ ꯀꯦꯁ current affairs
ꯊꯥꯔꯤꯕ ꯄ꯭ꯔꯣꯐꯥꯏꯜ ꯃꯃꯤꯡꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯗꯣꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯌꯥꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯄꯥꯎꯖꯦꯜ ꯄꯤꯕꯤꯕ ꯃꯤꯑꯣꯏ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯖꯩ꯫ ꯄꯤꯕꯤꯔꯛꯑꯣ ꯑꯗꯣꯝꯅ ꯀꯥꯟꯅꯕ ꯄꯥꯎꯖꯦꯜ ꯀꯌꯥ ꯑꯃ ꯄꯤꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯅꯣꯂꯦꯖ ꯑꯗꯣꯝꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯅꯣꯂꯦꯖ ꯄꯤꯕꯤꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯍꯦꯟꯅ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯖꯗꯨꯅ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯔꯤ꯫ ꯑꯗꯣꯝꯅ ꯑꯐꯕ ꯇꯧꯕꯤꯔꯛꯄꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯔꯥꯎꯅ ꯇꯌꯥꯝꯅ ꯂꯧꯁꯤꯟꯖꯒꯦ꯫ ꯑꯁ ꯎꯆꯦꯛ ꯐꯖꯕ ꯑꯃꯗꯤ ꯂꯩꯔꯤ ꯀꯦꯃꯦꯔꯥꯁꯤꯅꯗꯤ ꯎꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯎꯗ꯭ꯔꯦ ꯌꯥꯝ ꯄꯤꯛꯑꯦ ꯎꯆꯦꯛꯁꯤꯁꯨ ꯐꯗꯤ ꯐꯖꯕ ꯃꯆꯨꯒꯥꯁꯦ ꯋꯥꯍꯣꯡ ꯃꯆꯨꯗꯧꯅ ꯇꯧꯋꯤ꯫ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯐꯣꯔ ꯌꯣꯔ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ꯫ ꯃꯌꯥꯝ ꯑꯩ ꯆꯦꯟꯕ ꯇꯞ ꯍꯧꯔꯒꯦ꯫ ꯂꯦꯠꯁ ꯕꯤꯒꯤꯟ ꯔꯟꯅꯤꯡ ꯇꯧꯕ ꯍꯧꯔꯦ꯫ ꯍꯥꯏ ꯔꯟꯅꯤꯡ ꯇꯧꯕ ꯍꯧꯔꯦ꯫ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯌꯦꯡꯕꯤꯕ ꯃꯊꯪꯗꯁꯨ ꯍꯌꯦꯡꯒꯤ ꯑꯌꯨꯛꯇꯁꯨ ꯃꯌꯥꯝ ꯊꯦꯡꯅꯁꯦ꯫ Wish you all the best. Thank you so much everyone. Once again, thank you. Let's stop for today. See you next morning. Bye bye.